ꯍꯧꯖꯤꯛ ꯃꯣꯔꯦ ꯑꯁꯤ ꯋꯦꯗꯔꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯇꯝꯅꯤ ꯍꯥꯏꯕ ꯌꯥꯔꯦ꯫ ꯃꯃꯥꯡꯗꯗꯤ ꯃꯇꯝ ꯑꯁꯤꯗ ꯃꯣꯔꯦꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯂꯂꯣꯟꯕ ꯑꯣꯏꯕ ꯑꯣꯏꯗꯕ ꯑꯌꯥꯝꯕ ꯃꯤꯑꯣꯏꯁꯤꯡ ꯅꯤꯡꯊꯝ ꯀꯩꯊꯦꯜ ꯀꯥꯕ ꯂꯥꯛꯅꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯂꯥꯏꯕꯛ ꯊꯤꯕ ꯆꯍꯤ ꯑꯁꯤꯗꯗꯤ ꯃꯤ ꯂꯤꯛꯅ ꯂꯥꯛꯂꯤ꯫ ꯕꯣꯔꯗꯔ ꯊꯤꯡꯕꯒꯤ ꯅꯃꯥꯗ ꯄꯣꯠꯀꯤ ꯃꯃꯜꯁꯨ ꯌꯥꯝꯅ ꯍꯦꯟꯒꯠꯅ ꯌꯣꯜꯂꯤ꯫ ꯑꯗꯨꯕꯨ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯄꯣꯠꯀꯤ ꯃꯃꯜ ꯍꯦꯟꯒꯠꯄꯗꯤ ꯂꯩꯇꯦ꯫ ꯃꯔꯛꯀꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯤꯅꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯄꯣꯠ ꯆꯩ ꯀꯌꯥ ꯍꯨꯔꯥ-ꯂꯣꯟꯅꯥꯗ ꯄꯨꯊꯣꯛꯂꯒꯁꯨ ꯑꯃꯨꯛ ꯏꯝꯐꯥꯜ ꯄꯨꯊꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯀꯌꯥ ꯂꯩꯔꯤ꯫ ꯃꯁꯤꯅ ꯂꯂꯣꯟꯕꯁꯤꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯁꯤ ꯅꯠꯇꯕ ꯃꯣꯔꯦ ꯀꯩꯊꯦꯜ ꯀꯥꯕ ꯂꯥꯛꯆꯕ ꯈꯪꯖꯗꯕ ꯀꯌꯥ ꯃꯣꯔꯦ ꯌꯧꯔꯛꯂꯒ ꯄꯣꯠ ꯆꯩꯗꯤ ꯂꯩꯁꯤꯜꯂꯨ ꯄꯨꯊꯣꯛꯄꯒꯤ ꯑꯀꯛꯅꯕ ꯃꯁꯤꯡ ꯂꯩꯔꯝꯕꯅ ꯄꯨꯊꯣꯛꯄ ꯌꯥꯗꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯅꯪꯗꯕ ꯅꯠꯇꯦ꯫ ꯃꯁꯤꯗ ꯄꯨꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯐꯖꯅ ꯂꯤꯁ ꯑꯃ ꯁꯦꯝꯗꯣꯛꯄꯤꯔꯒ ꯃꯤꯌꯥꯝꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯟꯕ ꯌꯥꯗꯕ꯭ꯔꯥ? ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯄꯣꯠ ꯆꯩ ꯏꯝꯐꯥꯜ ꯂꯣꯝꯗ ꯄꯨꯊꯣꯛꯄ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯌꯦꯠꯅꯕ ꯂꯩꯔꯤꯕ ꯑꯁꯤ ꯀꯣꯛꯅꯕ ꯂꯝꯕꯤ ꯑꯃ ꯊꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯄꯨꯊꯣꯔꯛꯄ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯝ ꯐꯥꯎꯔꯒ ꯂꯥꯛꯄ ꯄꯣꯠ ꯆꯩꯗꯒꯤ ꯃꯄꯥꯟ ꯇꯥꯡꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯅꯔꯕ ꯑꯃꯗꯤ ꯌꯥꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯁꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯕꯣꯔꯗꯔ ꯊꯤꯡꯖꯔꯒꯁꯨ, ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯣꯛꯗꯥꯎꯟ ꯇꯧꯔꯒꯁꯨ, ꯑꯥꯏꯟ ꯀꯥꯏꯕꯨ ꯀꯥꯏꯔꯕꯁꯨ ꯀꯥꯏꯕꯨ ꯀꯥꯏꯗ꯭ꯔꯒꯁꯨ ꯄꯣꯠ ꯆꯩ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟꯒꯤ ꯊꯕꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯤ꯫ ꯃꯣꯔꯦ ꯀꯩꯊꯦꯜꯗ ꯃꯃꯜ ꯇꯥꯡꯖꯔꯕꯁꯨ ꯐꯪꯂꯤ꯫ ꯃꯁꯤꯅꯤ ꯕꯣꯔꯗꯔ ꯇꯥꯎꯟꯒꯤ ꯂꯤꯆꯠ꯫ ꯑꯃꯅ ꯀꯣꯚꯤꯗꯀꯤ ꯃꯇꯥꯡꯗꯗꯤ ꯃꯣꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯛꯁꯤꯟꯗꯕ ꯃꯐꯝꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯃꯔꯝꯗꯤ ꯑꯦꯋꯥꯔꯅꯦꯁ ꯀꯌꯥ ꯃꯣꯔꯦꯗ ꯗꯤꯄꯥꯔꯠꯃꯦꯟ ꯀꯌꯥꯅ ꯇꯧꯈ꯭ꯔꯦ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯅꯁꯨ ꯃꯣꯇꯣꯔ ꯔꯦꯂꯤ ꯆꯠꯇꯨꯅ ꯃꯥꯛꯁ ꯁꯤꯖꯤꯟꯅꯕꯤꯌꯨ, ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯇꯧꯕꯤꯌꯨ, ꯈꯨꯠ ꯁꯥ ꯁꯦꯡꯅ ꯍꯥꯝꯕꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯅꯣꯡꯃ ꯈꯥꯡꯗꯅ ꯀꯣꯚꯤꯗ-19ꯒꯤ SOPꯒꯤ ꯃꯇꯥꯡꯗ ꯂꯥꯎꯔꯤ꯫ ꯃꯣꯔꯦ ꯄꯨꯂꯤꯁ ꯃꯇꯝ ꯈꯔ ꯐꯥꯏꯟ ꯂꯧꯗꯨꯅ ꯌꯦꯡꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯨ ꯋꯥꯔꯕ ꯃꯥꯜꯂꯤ, ꯇꯣꯛꯈ꯭ꯔꯦ꯫ ꯃꯣꯔꯦ ꯄ꯭ꯔꯖꯥ ꯃꯥꯛꯁ ꯎꯞꯄ ꯌꯥꯗꯦ ꯍꯥꯏꯅ ꯑꯦꯋꯥꯔꯅꯦꯁ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯣꯔꯦ ꯕꯖꯥꯔꯗ 100ꯗ 5ꯃꯨꯛꯇꯤ ꯃꯥꯛꯁ ꯎꯞꯄ ꯊꯦꯡꯅꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯛ ꯈꯨꯜꯂꯛꯇꯗꯤ 100ꯗ 100 ꯎꯞꯇꯦ꯫ ꯑꯦꯋꯥꯔꯅꯦꯁꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯏ꯫ ꯈꯪꯗꯕ ꯑꯃꯠꯇꯁꯨ ꯂꯩꯇꯕ ꯃꯥꯜꯂꯤ꯫ ꯃꯥꯛꯁ ꯎꯞꯄ ꯍꯥꯏꯔꯒꯗꯤ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯔ ꯑꯁꯤ ꯅꯠꯇꯅ ꯏꯌꯥꯎꯕꯨ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯛ ꯌꯥꯝꯅ ꯊꯧꯁꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯤꯑꯣꯏ ꯁꯦꯛꯁꯟ ꯈꯔꯅ ꯐꯣꯡꯗꯣꯛꯅꯔꯤꯕ꯫ ꯑꯁꯤ ꯑꯅꯥ ꯌꯥꯝꯅ ꯌꯥꯎꯗ꯭ꯔꯤꯕꯒꯤꯔ? ꯑꯁꯤ ꯑꯅꯥ ꯌꯥꯎꯕ ꯉꯥꯏꯈꯤꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯃꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ? ꯀꯣꯚꯤꯗꯀꯤ SOP ꯉꯥꯛꯍꯟꯕꯒꯤ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯏꯟꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯏꯟꯗ꯭ꯔꯁꯨ ꯌꯥꯔꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯂꯩꯅꯥ ꯑꯁꯤꯅ ꯃꯣꯔꯦꯗ ꯑꯁꯤ ꯑꯅꯥ ꯅꯪꯂꯛꯂꯕꯗꯤ ꯃꯁꯤꯒꯤ ꯗꯥꯏꯇ ꯀꯅꯥꯅ ꯑꯣꯏꯒꯅꯤ? ꯑꯄꯪꯕ ꯄ꯭ꯔꯖꯥ SOP ꯉꯥꯛꯎ ꯌꯥꯗꯕ ꯑꯁꯤꯅ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯂꯩꯉꯥꯛꯅ ꯄꯨꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯈꯔꯅ ꯍꯪꯅꯔꯤꯕ꯫ ꯉꯔꯥꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯏꯃꯤꯒ꯭ꯔꯦꯁꯟꯗꯒꯤ ꯁꯤꯟꯅꯔꯛꯄ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏ 34 ꯃꯥꯒꯤ ꯃꯌꯨꯝꯗꯕꯨꯗꯤ ꯁꯤꯟꯅꯕ ꯍꯧꯈ꯭ರೆ꯫ ꯍꯥꯏꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯅ ꯁꯤꯟꯅꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯣꯚꯤꯗ-19 ꯇꯦꯁ ꯇꯧꯊꯣꯛꯄꯤꯔꯒ ꯁꯤꯟꯅꯕꯤꯔꯝꯃꯕꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯂꯩꯀꯥꯏꯗ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯔꯤꯕ꯫ ꯃ꯭ꯌꯥꯟꯃꯥꯔꯁꯨ ꯍꯧꯖꯤꯛ ꯀꯣꯚꯤꯗ-19ꯒꯤ ꯂꯩꯅꯥ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯁꯟꯗꯣꯔꯛꯂꯤꯕ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯑꯃꯅ ꯍꯧꯖꯤꯛ ꯃꯣꯔꯦꯗ ꯒꯥꯔꯤꯒꯤ ꯚꯔꯥ ꯑꯁꯤ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯃꯤꯆꯝ ꯀꯌꯥ ꯑꯃ ꯋꯥꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯨꯊꯣꯛꯄ ꯉꯝꯗꯦ꯫ ꯄꯦꯁꯦꯟꯖꯔꯒꯤ ꯒꯥꯔꯤ ꯆꯦꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯚꯔꯥ ꯍꯥꯏꯅꯤꯡꯕ ꯍꯥꯏ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯊꯥꯎꯒꯤ ꯃꯃꯜꯁꯨ ꯍꯦꯟꯒꯠꯄ ꯅꯠꯇꯦ꯫ ꯃꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯕꯤꯚꯥꯒ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯌꯦꯡꯁꯤꯟꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯩ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯒꯥꯔꯤ ꯆꯦꯟꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯩ꯫